Sumang lilagi liraroi singna Biren bu amuk hanna CM oina haptuna Anouba leingak sem naba PM da taksinkhre. Malem da amata ngaireba lamdam asigi sumang lilagi artist amasung aiba singna lamdam asida en Biren bu amuk hanna si minister gi from piduna Anouba leingak ama sem na naba leba asigi Prime Minister Narendra Modi da aiba serol piduna taksinkhre. Prime Minister Narendra Modi da en Biren bu amuk hanna lamdam asigi si minister oina khanduna Anouba leingak ama sem nabagi pisin kiba memorandum aduda sumang lilagi artist amasung leibak asigi ikai kumnafam oiraba Sangin Naiter Academy Award SS Hemanta amasung Manipur State Kala Academy ge aiba piguna sanjasus yaure. Prime Minister Modi da pisin kibai baserol aduda lamdam asigi hanagi si Minister en Birena lamdam asida lairiba artist singbu yokhatna bagida maglokhiba thogdang adugi matang dasu marik sumna pawdam bagal loina na hauji India leingak na lamdam asida thamliba President rule gi makhada hawragliba artist singna thengnariba awaba khudongcha da basingi matang dasu marik sumna pawdam ki sumang lila ge sangnai raba lila roi taraga mathoi yaungna ai basingna punna Prime Minister Narendra Modi da pisin kiba taksin warol aduda en Biren bulamdam asigi amuk hanna si minister oina khanduna leingak semlabade lamdam asigi leiriba artist singi punsida yamna saungna kanaba amasung mai pakpa ngamgani haina sujerol aduda yaure. Emergency G7 meeting na India amasung Pakistan lebang anigi line asi nemtha hanna ba wareb lawkhre. Mamang tha April kulgani thoi da Jammu and Kashmir ge Pahalgam da terrorist sing na sathakhiba terror act ta mioi kuntaru hat khraba matung India na terrorist ki mayok to operation sindur sathaduna Pakistan da base toriba terrorist sing gi mathak ta satharakpa attack sing na maram oiraga India amasung Pakistan leiba ani gi marakta choba lan ama thengnariba asi nemthan hanaba gi damak G7 leibak sing gi oiba emergency meeting from duna lan asi nemthan nandaba warep sing lawkhre hairi G7 na thokpa statement ama matung inna hai nuclear khulai sing leiriba India amasung Pakistan leibang ani na hakthengna na wari sanaduna makha thana lanthengna na ba amadi nakal ani makta stability leina na ba wari blokhi hairi statement asigi matung inna hai G7 ge foreign minister singna maruina Canada, France, Germany, Italy, Japan, the United Kingdom amasung the United States of America ga loina na European Union ge awang ba thaki miho sing yawba mifam aduga terrorist na mamang tha April kungani thoi da Pahalgam da sathakhiba terror attack adubo akan mamong da condemn tokhiba ga loina na yariba makhai India amasung Pakistan leibak animak na langi khongpham sing handokna na ba G7 da yawriba leibak taret amadi European Union gi leader sing na amatoina wareb lokhi haire G7 gi statement asina makha taruduna India amasung Pakistan leibak ani na akan ba maong da sathariba attack sing asina leibak ani asida leiriba samjaraba mission praja kaya gi punsi sing khudong chahandre Masin international humanitarian law khongaung narakpa yaba akiba leiba maramna hairiba nakal ani asina yariba makhai amaga khut thanabagi khongpham sing handongna duna santi purakna bagi maikoiram da sangsin basumgani haina phongdoragle G7 leibak singne India amasung Pakistan leiba ani na sathariba lan asi yamna kupna yengsilli amadi G7 leibak tare ne India amasung Pakistan leiba ani da leiriba ungkhanaba asi diplomatic solution puraktuna thuba matamda santi hanjilang na ba honabagi khongthang lokhalagani haire panbe yabadi nuclear sakti mapung fana leirba India amasung Pakistan anigi marakta ungkhanaba thoktuna langi fivam lakhiba asi Indian army na tha asigi tareta Pakistan amasung Pakistan occupy Kashmir da leiba terrorist singi headquarter oiriba mafam mapan da operation sindur gi manung sanna air strike sing chathaduna attack tokhibaga loina na thawdo adu da miyoisa marom leikidraba matung Pakistan attack adu gi retaliate torokpaga loina na hojik leiba ani asida kan mamong da lan chathaba hokre ama G7 leibak sin bathungna nuclear sakti leiraba India amasung Pakistan na nuclear war head sing siznarakatra haibagi akiba lei maramna G3 ki meeting aduna thuba matamda leibak ani asigi diplomatic oiba maong da leibak ani mangna hakthengna na unaduna santi hanjilana na bahona bada G7 asoba thodang logani haina mifam aduda wareb lokhi haire
Anouba leingak semnanaba wakan manaba MLA kunga humdoi leire mafung phana majority ki masing fangnanaba honari Rameswar State asida President rule muthatuna Anouba leingak ama semnanaba wakhalon manaba MLA kulhumdoi leire mafung phana majority ki masing yongnanaba honari haina kairau Assembly constituency gi MLA Laurembam Rameswar na phongdokhre ngasi Imphal East ki kyamgai mayai lekai da leiba ibudau khagem macha ibungo gi nongna sagadaba sanglen gi urok yung tambagi thauramda saruk yaraduna wafam asi MLA Rameswar na haikibane urep yung tambagi thauram adu loiraba matung paumisinga unabada MLA Rameswar na hai Anouba leingak ama semnanaba honarapagi manung sanna ngarang su kaisang thong SC MLA gi yumda MLA tara mangarum na saruk yaduna mifam pangthoke singjamai SC MLA hairok SC MLA thangmaiban SC MLA amadi lamsang SC MLA na atai lemhauriba MLA singa wari sanaduna leingak senaba honari MLA masing hek subaga governor Ajay Kumar Bhala da khanghanduna leingak senaba thabak paikharkani haina su MLA Rameswar na phongdoke Mising na hangba wahang amagi paukhumda Rameswar na hai se minister oiningba amadi minister oiningba masing yamba masina maram oiraga masa masagi khudongchadaba yengduna leibadagi leingak semba ngamdabane tasingna leibaki khanba oirabadi puna makathoknaraga hayengi damak leingak semba yabani haina su Rameswar na makha takhe Rameswar na hai ibudau khagemba macha ibungogi nongna sagadaba laigi sanglen asigi akoibada leiba miyangi matenga loina na mahaki maikaidagi angamba senpam puthoktuna sanglen asi sagadabani masigi matungda ibudau mongyang bagi laisangsun nongna sagani laigi sanglen ani asi pullaga lupa karor ani rom sangani haina mahangna haiki